mayambu ahan maktada warina chonggi maikidiki ikokno na taram lokchari ngasi miyam gida makta wari macha ma khudol tamjanaba aikhoina puruga lakchari ngasi gi wari macha sing mami ngasina pakhang macha amagi wari tabirasi warina chona pujarakpa wari macha da pakhang macha amagi wari numidangi sak sami nabal lora batungda Ranjan yumda halamdai gi matamni mamanaba rajuna mahakpu makhoi gi tamoga pullaga thingi haduna hai adu Ranjan ne yadi ikai dibra natraga tasena thilan ning da haibadu oi dibra handak leka asira thogliba akiyo phanglaba thodok sing asi khalaga damakta raju gomadi mayamna thinbi gi haduna haibani adubu pakhang macha pharabani na asumna thilan basu ikai bugum kari gumadana amuksu nongna rakadra haduna tanbugum Ranjan gi wakhal da phaukhibani ngasi gi numit ase nongsu yamna kanna mangi aduga marak marakta nong mamit kan kana phakle Ranjan che makhoi gi mangol da leptuna atya thakta amang nong mapaina mangshiliba nong mamit asina kanna kana khalakuma to shi udasu kari kumada mahakse nijing maging nabagi mato madi aduma phauki Rajuna di yamna kan hajaki masi phawbada thinbiyo haibo hayese haiba ngamdaban mahakna yarani haduna aduma yumda hanna batawi matam ase numidangi pung 12 taraklabani makhoi khulasidi yumchu yamallalana tabana maram moraga numidangi matam ase kharbu mamthakhrabadi isik chikna ubugum adum tawi hanadi phana thenglabsu asigumba aki tujumba gi thabase kanasu phawnaramde aduga numidang thengna yumda halaknabasu yawnaki adubu ikui kuiduna thodo amaka thoki masiga thodo asina maram oragani hojik makoina pakidi kinrakliba thodo asi tham khara helabani nahaloi ngalingagi matamdadi amaibasingna yengu matamda ase sorat manung phawbadani sorat loraba tungdadi kaisum tororoi hadunadi haikibani adubu hojikti tha amanigi matam yorol phawbada adumak tamnabase lepa leitana adumak thorli lai tan tholi bani haduna lai khurumduna atei polam kaya makatuna magidam ka thakpiribani haduna tawi adubu kadomduguna khangdana nongthino nung amada hekta phawdori hekka tholi kanaguma singnumidang khalakpada asumna oknaba thengnabada masada aki tujungba thukatpa kaya ma phawkibana maram waraga numidang thengna phawba laikannaba kaya ma yawribani asidi Ranjanchu yumda halamdagi matam asida asigum wakhal kaya se chalamdagi khong thalamdagi matam asida su hawdaba nate sumangdagi thoroktuna makhoi gi thongal machiladu yoramdagi matamda phawba raju madi magi mayamana nangmuna tomda hanba nungai roine akhoi thinbigine hadun amuk phaw harami adubu Ranjanna yaranida yamna kana thengusnate maisu lakli lerak posing dasu plak ngalida edum chakhrage haduna Ranjanna aroibuna wa harami asidagi rajuna phajana chatlo haduna wa se hairabu tungda mayama madi raju makhoi anidi yumlumna changkre Ranjan makhoi gi lerak asida mahang matuma tholai lerak ase phanam sangi lerak asi lan thotlaga amuk khongna phanam sangna chatlaga kaithen macha ma lalaga amuk chakadurugani khongna chatpada Ranjanna magi mayumadu yonaba honabada minute 15 rom changani asumna lerak asomda mana khongthang asi khara phingna dum thalaga lakku matamadi ekhang khanguduna lekaya asi ngalama mayse mutkibani mai mulibasisu nuksit khara silapadagi adumuk mut pahurlabani ekhoi gilamda masigidi haredo nuksit khara silaba nongmu khara manglabadi adumuk mai mutpise soidrabani asumna mayse mutkibadagi phanayam chumagi thorolaba tungdadi Ranjan masada ekhang khanguduna aki tunga magi masada thorai hojik mangonda kariguma mutu thorakpa nate adubu kharangalama matam asida thoin hena akiu phoramdabani adubu pumam pamkhibadagi mahakse khapa pakhatkibani toslat macha ma yawbado lauthori aduga pit kaptuna lerak asomda mahakse tholai isai bangangduna akiba kaya sina thainaba honaduna Ranjan adum laame aduga amusu janna kariguma matamda magi wakhal khalli aina karigino pakidi hena kiriba siba mina kan hainariba mina tamnai haduna kiribado athe kana sunate aigidi sak pukham amatra jamina rakhiba aiga luna tin rakhiba imana bani mana ai monda kari tawgani man ai bahat kadra man ai baki halakadra ne kisum tore
ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤꯍꯨꯜ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯤꯕ ꯏꯁꯥ ꯑꯁꯤꯅ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂ ꯈꯜꯂꯒ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯂꯥꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯔꯟꯖꯟ ꯔꯥꯖꯨ ꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯦ ꯂꯥꯟꯊꯣꯔꯛꯂꯕꯅꯤ ꯃꯦꯟ ꯔꯣꯗꯁꯤꯗ ꯈꯣꯡꯅ ꯈꯔ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯌꯥꯝꯅ ꯁꯨꯛꯂꯕ ꯂꯩꯔꯛ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯒꯗꯕ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯇꯦꯛ ꯑꯃꯗꯤ ꯃꯥꯅ ꯌꯥꯎꯔꯔꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯦ ꯌꯧꯔꯔꯦ ꯃꯁꯤ ꯌꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯁꯣꯝꯗꯅꯤ ꯃꯥꯅ ꯆꯪꯒꯗꯧꯔꯤꯕ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯁꯦ ꯀꯔꯤ ꯀꯝꯗꯧꯔꯤ ꯃꯍꯥꯛꯀ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯔꯛ ꯄꯨꯟꯕ ꯅꯠꯇꯦ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯂꯩꯔꯛꯅꯤ ꯑꯗꯨꯕꯨ ꯔꯟꯖꯟ ꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯐꯥꯊꯔꯛꯄ ꯊꯣꯡꯒꯥꯜ ꯃꯆꯥ ꯑꯃꯗ ꯂꯩ ꯐꯖꯅ ꯆꯠꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯥꯎꯗꯨꯅ ꯆꯠꯅꯩ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯊꯣꯡꯒꯥꯜ ꯃꯃꯥꯡꯂꯣꯝꯗ ꯄꯥꯛꯅ ꯆꯠꯇꯕꯅꯤ ꯃꯅꯤꯡꯂꯣꯝꯗ ꯐꯥꯠꯂꯤꯕ ꯊꯣꯡꯒꯥꯜ ꯃꯆꯥꯁꯤꯗ ꯃꯍꯥꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯌꯥꯝꯕ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯑꯁꯣꯝꯗ ꯍꯦꯛ ꯐꯥꯎꯊꯔꯛꯏ ꯏꯪꯈꯣꯜꯒꯤ ꯆꯦꯛꯄꯜ ꯃꯌꯥ ꯑꯁꯤꯗ ꯋꯥꯄꯜ ꯄꯔꯦꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯔꯟꯖꯟꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯟꯅꯕꯁꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯦ ꯍꯦꯛ ꯌꯧꯔꯕꯅꯤ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯑꯁꯦ ꯄꯥꯡꯈꯜꯗ ꯈꯟꯕ ꯍꯧꯔꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯗꯤꯄꯛ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯍꯧꯔꯤꯕ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯔꯟꯖꯟ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯔꯝꯗꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯕ ꯑꯃꯗꯤ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯄꯜ ꯄꯔꯦꯡ ꯃꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯂꯥꯝꯕ ꯐꯪꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯅꯔꯤ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅꯁꯨ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯄꯤꯠ ꯄꯤꯠ ꯀꯥꯞꯅꯔꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯤꯅꯣ ꯈꯪꯗꯦ ꯔꯟꯖꯟꯅ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯄꯜ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯑꯁꯨꯝꯅ ꯁꯥꯎꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯟꯖꯟ ꯃꯃꯤꯠ ꯃꯅꯥ ꯑꯁꯦ ꯏꯔꯥꯎ ꯂꯥꯎꯊꯣꯔꯛꯏ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯄꯤꯠ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯁꯥꯐꯣꯡꯂꯛꯄ ꯊꯣꯔꯛꯄꯗꯤ ꯎꯗꯦ ꯆꯞ ꯂꯦꯞꯇꯨꯅ ꯄꯦꯔꯤ ꯄꯦꯔꯨ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯀꯤꯍꯜꯂꯤꯕ ꯂꯣꯏꯅ ꯋꯥꯍꯜꯂꯤꯕ ꯑꯩ ꯅꯪꯒꯤ ꯅꯇꯥꯎꯅꯤ ꯑꯩ ꯅꯪꯒꯤ ꯅꯇꯥꯎ ꯔꯟꯖꯟꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅꯗꯤ ꯅꯪꯕు ꯌꯥꯝꯅ ꯀꯤꯅꯩ ꯑꯗꯨꯕꯨ ꯅꯪ ꯑꯩꯗꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇ ꯆꯥꯃꯤꯟꯅꯔꯛꯄꯅꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯑꯩꯉꯣꯟꯗ ꯂꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯅꯪꯉꯣꯟꯗ ꯂꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯄꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯅꯣ ꯅꯍꯥꯛꯅ ꯇꯁꯦꯡꯅꯃꯛ ꯅꯇꯥꯎ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯇꯣꯝꯇꯅꯤ ꯊꯔꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯇꯥꯎ ꯑꯩꯕꯨꯁꯨ ꯍꯥꯠꯂꯔꯣ ꯅꯪꯒꯤ ꯅꯇꯥꯎ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯅꯪꯅ ꯆꯤꯡꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯟꯒꯦ ꯍꯥꯏꯕꯁꯨ ꯉꯥꯎꯍꯜꯂꯣ ꯀꯤꯕꯅꯗꯤ ꯍꯦꯜꯂꯤꯕꯅꯤ ꯇꯧꯐꯝ ꯈꯪꯗꯕꯅ ꯑꯁꯨꯝꯅ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯜꯂꯤꯉꯩ ꯉꯥꯏꯍꯥꯛꯇꯪ ꯂꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯗ ꯋꯥꯄꯜ ꯑꯁꯣꯝꯗꯒꯤ ꯁꯣꯛ ꯁꯥꯛ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯄꯅꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯔꯣ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯉꯥꯎꯍꯜꯂꯣ ꯍꯥꯏꯔꯝꯕ ꯔꯟꯖꯟ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯍꯧꯔꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯗꯤ ꯃꯍꯥꯛꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥ ꯐꯥꯎ ꯂꯥꯎꯗꯨꯅ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯑꯁ ꯏꯇꯥꯎ ꯅꯪ ꯁꯤꯗ ꯃꯇꯥ ꯑꯃꯅꯦ ꯅꯪ ꯁꯤꯗ ꯃꯑꯣꯡ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯕ ꯍꯧꯔꯛꯄꯅꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯏꯔꯣꯏ ꯂꯣꯏꯕ ꯊꯣꯡꯒꯥꯜꯗꯨꯒ ꯊꯪꯅꯕ ꯊꯣꯡꯒꯥꯜ ꯑꯗꯨꯅꯤ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯃꯍꯥꯛꯁꯦ ꯀꯤꯅ ꯀꯤꯅ ꯆꯦꯜꯂꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯔꯟꯖꯟꯅ ꯑꯁꯨꯝꯅ ꯆꯦꯜꯂꯔꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯈꯖꯤꯛꯇ ꯌꯧꯒꯗꯕ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯪꯅꯕ ꯊꯣꯡꯒꯥꯜ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯈꯪꯇꯣꯛ ꯊꯣꯛꯂꯛꯄꯅꯤ ꯔꯟꯖꯟꯅ ꯈꯔ ꯐꯤꯡꯂꯒ ꯆꯦꯜꯂꯛꯄꯅ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯃꯤ ꯑꯃ ꯈꯪꯇꯣꯛ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗꯗꯤ ꯔꯟꯖꯟꯗꯣ ꯏꯄꯥ ꯄꯥꯈꯠꯈꯤꯕ ꯀꯌꯥꯁꯤꯅ ꯑꯣꯏꯃ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯗꯨꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯥꯁꯦ ꯃꯐꯝ ꯑꯁꯤꯃꯛꯇ ꯇꯨꯔꯝꯃꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯗꯨꯗ ꯄꯦꯠ ꯄꯦꯠ ꯀꯥꯞꯇꯨꯅ ꯀꯅꯥꯅꯣ 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 ꯍꯥꯏꯗꯨꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯔꯟꯖꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯔꯟꯖꯟꯅ ꯑꯗꯨꯝꯅ ꯇꯨꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯟꯖꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯤꯕꯗ ꯍꯦꯜꯂꯕ ꯔꯟꯖꯟꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯔꯤ ꯑꯗꯨꯕꯨ ꯃꯩꯉꯥꯜ ꯑꯁꯤꯅ ꯀꯥꯞꯁꯤꯟꯕꯗꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯂꯔꯦ
Mama, Mama di karamna. Hojiki nupasi wa kari matangangde Ranjan makut du paidun singkat pire. Aduga makhoi ka thongal maya makta da holiba khara chawrabu kobila pambi maleri. Madugi kobila pambi du ki mar mamada makhoi ni se ngakri lum shaduna lum lammi. Aduga mana makut thinduna makhoi gi lere adugi asom masilum le horiba wapal pare ngadom da yeng han yeng halami. Ahan ma yeng bada karimata ubu phangde. Ranjan ne yamna muni jengduna mama karimata leiti. Katai tano. Hojiki mama hariba nupasina su Aiko wangangano yeng tumi yengo. Taura kadabni yengo hadun harami. Kui hode ngahakting manung asida mangda khara laptang no uriba wapal pare ka somda hainadaba makhol kaya ma tab hori. Aduga musu mi yamana nung pain wapal somda pop up thabigi makhol kaya am tasilai. Amaksu wasing su paiduna kanna nomhan manba makhol kaya ma tab hori. Makhol sing to tabdadi Ranjan mama haure asumna son bhori. Mamaduna makhatan harari nang sakta masi uningbra. Wadu harak pada Ranjanna mamsita mun yenge. Ha mama sakta mu ubadi karamna. Nang uning labadi engon mun yengse. Mitkup kano. Ai nangonda kaino mason bige. Aduga nang yengo. Wasi haram daga mamaduna laison khara cholaba tungda Ranjan gi marai baksida tamman tharami. Aduga hojikti nahakto se asigi marum masida lepo. Aduga nangi karang lomdagi wapala somdi yengo. Ranjan yengo haba matam asida yeng mangaptre. Mama ayarani. Mamaduna harlami kaisong taroine yengune yengdami yengune. Karam dono lediban habado yengune hadun hari. Ranjan su kina kobila pambi sing marum sum nakalamdagi tamna mai karanglomdagi yengthokbani. Yenglubu matamadi wapal somda mamana baduki akibu phanglo sakta maduna tawriba mong bato khuduma singa se Ranjan urlami. Madu urubadagi kiyabada helaba Ranjan se sakta madu bi yengna mahakti hangal puchu ngamdana akibu phanglo mato osida yamna kanna ima hanun lawri. Man lawku matamasidi wapal maya adu leram sakta mase chap lepkre. Aduga mai badana su masin min kirami. Hey, tumile yadra hadana Ranjan machilado mention birami. Ranjan kumi mama ai shachike no matore. Ai amne kire hadana kamning tawduna wahirlami. Mamadun hai onthono nupa mande ko nangina manab nangina tawnuni. Magse karigumba khara leiduna magi thawai se laramna chattabani. Aina su lona yengba yaba kaya ami yenglibani. Adubu numitugi panthoibi ira thoni dawna matam aduda thokiba thawdo mayamna di mase laitin onabani laina namduna hatpani hai. Adubu aigi thamoina di mado thachaba ngamde. Aina su karigumba kharadi adumak thigalibani. Magi sora loikre matam yamna kuire. Adubu ngasi phawbada magi thawai asina lairam lenda handadana mafam masida mana koi pai pa don lediba. Numidang thengna halapka misingda hekta ongnaduna aki ekhang kayam pokhlibuse. Karigumba amadi soitana kiliranguni habase aina singnaba lai. Masimangna mi loina tumna khama matam masida ai tholakpani. Nangna sida lakpachidi ai dangakpana kaino matorobani. Aina sumna yengi habase nang kanara so haidokona ko kanara so nangna khanbi yade. Aron bala long amakhangni nang mamana tawribuse. Ranjan wasing si tabada pakhumpi ba kari matang gamdana yamna ngakpagi mataw amada mana tarami. Mama ai kana so hadokloi. Ai su jingnaba karigum khradi lai. Ai marup dipaki misi ase. Ai su lain namduna harpni habse thajabadi ngamde. Layok tinok to tarabsu karigumba khradi soidan maki yarongni hadan mama ani kali. Adubu mama ai gi sasin likpani yadre. Mama ayu khara thinbiyo makha tabadi mamana yeningbodo adum yengkhoro ayu thinbiyo haduna kina mana waharlami. Masidagi mamaduna lawlaw nupa yamna thoktab nakhoi karam dawna hainani lawlaw nakhoi ga thongal masin phaw thinbigi law. Asumna hojiki amai basina Ranjanbu puduna lagi. Hojiki amai base
lai tingi maramda yamna khangi Rajan khoi ki hek thangnaba thongal dagini adubu mana sikuma tawi habse kanara sumana haidokte aduga migi ana layamagi yengmu chatpasu mana kya tawde Rajan khoi gadi thangnaraga leibanina asumna kariguma khara hai habadi khangi aduga migi damakta sumna khurumbu chatpa layoktuno ki matangdadi mana thabak tawi habadi makhoju kemta khangdabani ngasigi thajadaba numit asida Ranjan su kariguma chingnaba khara adum khangkibatani asumna hojiki ma mahariba nupasina Ranjanbu makhoi ge thongal machin phabu thinbirai aduga Ranjanbu changwalna changhallami Rajan yamna phingna kina mase chinsingkirami asomdana hojiki nupasina karigamda hori khangningba amadi langthaknaba kaya asina maram moraga matau karam dawna maage thawai asina lekai asida koi pai pairibano amadi mi numidang thena halakpa matamda achat awsingda kariguma khara phawribsina karigina habse mana yengnaba khangnaba yamna kanna honarami nakalla madana mu karigam dori nushire handak maragase tumbada mangha inung nungai tabani numidang thengna manghada akibi yamna urakpa mit khangching singba khangprek khangba kaya ama tawbsida mama dasu tumba yadabani machanupin humang kangliba man ipa pakhatpegi matau kaya sida mama na chalaktuna machanupin nushiraibu nangmu kedoragine handak maragase nangbu yamna helene haduna mama aduna wa kaya am hainari adubu nushire kibi yamna hinuduna matomta mai kar tumlambado hojikti tumdrabani mama ga mukheni dum tumine mama ga tumine habdu nungai tumlingai matamda khongdubu yalaga chingiba makhuttabu yalaga chingiba kaya mamang hada adamak doribani masidasu mit khajing shilakpada mama ra chena konduna mase pangkapta kapani mama ni yamna kana themi adubu themi habdu mangai mama na khangjaba kariguma khara tawduna machanupi gi akiba kaya si phananaba yamna kana khonai adubu mangonda uriba akibi phangnaba thodok singase adumak phau habdi yaramde mama na machanupi nuksirebu yengdra harami imagi bema nangna sumna tona tawba tarabadi thangnaba lekai gi misna takrabadi kari kamdawni aduga imabusu mina karina hainagani nanga sumna tawgano nangna khanglaw lawba nangna asumna numidang thena kolapa kaya asida atopa thangnabada leriba yumgi misna takiba tarabadi kedarubno haduna wahang hangna pushai nang nungai taba lebisingdo imadoina hayo ima leiringai nangonda yekai thingai ba tawgadaba nangonda awaba khudong thibu nang hangadaba kana legine imana kudimak loina ngakthukani nangi nama ase ngamdaba karimata leitabani aina ngamdaba karimata leite habse nang khangliba natra wadu taba matamda machanupi si kablai kapladuna mamada kochli ima ayamna kijai ayamna wari ima ayamna kijai ayamna wari ima haduna mase kaplamni machanupi asina mamada kariguma kharadi adumak lotpagumna tawi mamanadi masagi awab matau kaya asida mabu themi mabu wakhal wadanaba haduna wa kaya am hai adubu mamana wa hairapa khutingi magi mabuningase nuksibi yam helami masimangna mana pangkapta kapani mamana mabu phanama thanlaba tungda adumak tumthakre machanupisu mamada konuna tumjarami adubu wakhaldi aroi thabida kaya am khanba hori mana toriba thabasi karino masibu chumlibra masibu lalibra aina thawalba khongthang aina chaluriba sajat asina karino habse masa matumta nungsidai wahang kaya am hangjarami miyoibase lalu raba kaibu kairabadi phattabagi phattama to olai habaduni hainabalai pangkholana lai sai yelu bu khudimak aigi yeknaba ngakto ori habado achumbra natraga yelu bu khudimangna aigi maramda chibon lona wa hainarabra laina sumina su aibu yengsilabra habsini hoji nushiregi masada pharolibse masloina khanglibani dipaki hanake thawdo sigi matangda dipaki thawai asina lekai asida koi pai pai haribse aduga amusu laikhidraba dipak haribanu pase nushiregi khoigidi yum parengona tawi nushiregi mama masasi lekai khulisimaktagi natte makhoi athapa lamdagini makhoina mafam asida ka bara lorga leibani makhoina lediba sisu dipak khoik mapagi mayamagi inkholasitani makhoigi yumgi misingdi lamlama leikhibani makhoigi sangoi asomda ka ama lorga mama macha makhoi ani na barada leibani mama macha ani sina
ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯟꯅ ꯀꯨꯏꯈꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒ ꯇꯧꯔꯛ ꯈꯨꯟꯗꯥꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯅꯨꯡꯁꯤꯔꯦꯟ ꯍꯟꯗꯛ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯤꯕ ꯄꯪꯀꯞꯇ ꯀꯞꯂꯤꯕ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯨꯡꯁꯤꯔꯦꯟꯒꯤ ꯃꯃꯥꯁꯤꯅ ꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯥꯅꯕꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯊꯕꯛ ꯇꯧꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ, ꯊꯥꯖꯗꯕ, ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯂꯥꯏꯒꯤ ꯂꯝ ꯀꯥꯟꯕꯅꯆꯤꯡꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯈꯪꯂꯦꯗꯅ ꯍꯟꯗꯛ ꯄꯥꯈꯪ ꯃꯆꯥ ꯗꯤꯄꯛꯅ ꯇꯥꯈꯤꯕ ꯈꯨꯗꯣꯡꯊꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯀꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯥꯕꯨ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯂꯥꯏ ꯂꯝ ꯀꯥꯜꯂꯨꯕ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯂꯨꯕ, ꯃꯥꯅ ꯆꯪꯍꯩꯗꯕꯁꯤꯡꯗ ꯆꯪꯂꯨꯔꯦ, ꯃꯁꯤꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯔꯤꯕ꯫ ꯑꯃꯥꯏꯕ ꯑꯃꯅꯤ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯋꯥꯁꯤꯅꯤ ꯐꯥꯎꯔꯛꯂꯤꯕ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯊꯤ ꯐꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯆꯥꯡꯍꯟ ꯆꯥꯅꯕ ꯉꯟꯅ ꯉꯟꯅ ꯇꯨꯝꯅꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯠ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯔꯟꯖꯟꯁꯦ ꯗꯤꯄꯛ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯨꯒꯦ, ꯃꯈꯣꯏꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯇꯨꯡꯗ ꯗꯤꯄꯛ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯗꯤꯄꯛꯀꯤ ꯌꯨꯝꯗꯗꯤ ꯃꯊꯤ ꯐꯣꯡꯕ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯂꯤꯕ꯫ ꯂꯨꯅ ꯇꯤꯟꯅꯔꯛꯄ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇ ꯆꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯔꯩꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯈꯣꯏꯗ ꯍꯥꯟꯅ ꯉꯟꯅ ꯆꯠꯂꯛꯎ ꯍꯥꯏꯗꯨꯅ ꯔꯟꯖꯟꯕꯨ ꯂꯥꯎꯔꯛꯏ꯫ ꯔꯟꯖꯟꯁꯨ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯃꯍꯥꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥꯁꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯔꯟꯖꯟꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯂꯒ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯔꯩ, ꯀꯔꯤ ꯂꯩꯔꯦ? ꯅꯨꯡꯁꯤꯔꯩꯅ ꯔꯟꯖꯟꯕꯨ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯔꯟꯖꯟꯅ ꯈꯨꯝꯃꯤ, ꯇꯥꯏ꯫ ꯀꯔꯤ ꯄꯥꯝꯕꯩ ꯂꯩ? ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯝ ꯊꯣꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯃꯊꯥ ꯁꯥꯔꯦꯗ꯫ ꯅꯨꯡꯁꯤꯔꯩꯅ ꯋꯥ ꯈꯔ ꯑꯃꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯦ ꯑꯩ ꯃꯪ ꯍꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯪ ꯍꯥꯗꯁꯨ ꯑꯀꯤꯕ ꯌꯥꯝꯅ ꯎꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯟꯖꯟꯅ ꯈꯨꯝꯃꯤ, ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨ ꯎꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯟꯁꯨ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯂꯨꯔꯦ꯫ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯏꯕꯅꯤ꯫ ꯑꯩ ꯏꯆꯤꯟꯁꯤꯅ ꯍꯦꯛ ꯇꯝꯕ ꯐꯥꯎꯈꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯎꯔꯤꯕ? ꯔꯟꯖꯟꯅ ꯍꯥꯏ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯉꯥꯛꯇꯪ ꯆꯪꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯋꯥ ꯍꯥꯏꯒꯦꯕꯨ ꯑꯗꯨꯒꯤ ꯋꯥꯗꯨꯔꯣ? ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯝꯃꯤ, ꯅꯠꯇꯦ꯫ ꯑꯗꯣ ꯅꯪꯅ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯍꯣꯔꯦꯟ ꯊꯣꯔꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯈꯔ ꯇꯝꯃꯣꯕ꯫ ꯑꯩꯁꯨ ꯌꯥꯝ ꯈꯪꯅꯤꯡꯉꯦ꯫ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯖꯅ ꯊꯥꯗꯣꯛꯂꯕꯗꯤ ꯐꯕ ꯉꯝꯂꯣꯏꯗ꯭ꯔꯕ? ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏ, ꯐꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯃꯥꯒꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯄꯅꯤ, ꯂꯥꯏ ꯂꯝ ꯀꯥꯜꯂꯨꯅꯤ ꯍꯦꯛꯇ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯦ ꯊꯥꯖꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯔꯩꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯃꯇꯣꯝꯇ ꯃꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝꯅ ꯔꯟꯖꯟꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯨꯃꯥꯡ ꯀꯥꯡꯕꯗꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯋꯥꯈꯜ ꯑꯃꯗ ꯃꯪꯈ꯭ꯔꯦ꯫ ꯔꯟꯖꯟꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯔꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯔꯩꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯔꯩꯗꯤ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯔꯟꯖꯟꯅ, ꯅꯨꯡꯁꯤꯔꯩ, ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯔꯩ ꯐꯠ ꯑꯣꯟꯊꯣꯔꯛꯏ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯐꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕ? ꯔꯟꯖꯟꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯅ ꯑꯃ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯃꯒ ꯃꯥꯒꯤ ꯃꯊꯤ ꯐꯣꯡꯂꯤꯕ ꯀꯌꯥꯁꯦ ꯅꯦꯝꯊꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤ ꯑꯁꯦ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯇꯧꯗꯨꯅ ꯂꯥꯏꯅ ꯅꯝꯂꯒ ꯍꯥꯠꯄ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪꯕ ꯃꯤ ꯑꯃꯅꯤꯅ ꯆꯤꯕꯣꯟ ꯈꯔ ꯉꯥꯡꯅꯕꯗ ꯑꯩꯅ ꯇꯥꯕꯅꯤꯗ꯫
मासे कनारसु कायदि कायजदबनी करम तोरिबनो खंदिने होय नंगनबुदि नोंग वरी मेक लीख्रि गोंदा अदु खक नतना आई ngasi फावबदा मागी मतंगदा मरमदा वा अमा फावबदि आई ताबा लेत्रिबनी नुसिरन हरमनी अस यारसे अदु वरी तोसे हजिकदि लेखिद्रबनीना अइना मतम मदुदा नंगोना सारि वरी सिंगदो करी कने अदु वरी दो हजिक कानाफम खंद्रे रंजन हाय कानाफमबुदि खंद्रे अदुबु नंगना सारि वरी दो मी सिबि याब वरीनी मंगोनुस इकाय नुसि यानबा करिगुम खरदि फावखिब्रा हादुना अइना खले अस अदुगदि थौदो असिगदि मरिबुदि लेनदि खंगेबा अदुदा अइगी मानबति पक्षे मतम अदुदा नखोय अनिगी मतंगदा ननगा तमलिबा वा मानगा हारिबा वादो कदाइदा नोमे इसोय सोयनबा माना तमख्रिबदुगा नंगना सारि वरीदुगदि मान मानखिदबने फरसे असिगी वासे तोसे आई मोरे चंगलुगे हदक कदाइ कदाइदगिनो अमाइबा आहिबसिंग कौगनि हाबनि अदुगा लेगाय खुल्लसिदा सुना तमनरिबसे तौदनबो होनगनि हाबनि आई चलुगे होरेन वरी सारकपदो नंग मनाक चंगल खरा तमलमगे असुमना रंजन नुसिरेगी मनाक्तगी थोखिरमी अदुगा दीपक खोइगी युमलमदा माकसे चंखिरमी नुसिरै मतोमतो हुमांग कांलिबदो तेथोकचै अदुगा मागी मचिंदगी मुरमुम सोली करिनोने माना हारिबो वासिबो लाइना नमलगा हाटपो ओरबसु कनागुंबगी खुजिल थोरांग याव माली हाइबा मागी वासिना इसासे लेफम जापुम खंद्रे इसिंग सिंगनबदोन तोरसिने करिगिनो अस अइबु इमादु वरी साबन फरोद्राने इमादु खरा थुना लादि फनिदा इमा लागा आई वरी सादब यारराय असुमना लेफम जापुम खंदब मखै नुसिरै वखल यामना खनखिरमी पुंखाय मरोंगी मतुंगदि रंजन थोरटलगा माना चलमदागी मतमदा नुसिरैबु कोरउ हारमबनिना नुसिरैबु माना कोरटलमी मतम असिदा नुसिरै मखोई कादुगी थोरई अदुगा न्याहतगा चंगबिरा उलाव हादुना कौशिलमी रंजन चलई फमिनै अदुगा वरी सानै करी करी वा हाइनबनो हादुना नुसिरैना हंगो मतमदा रंजन मखोईगी युंगी मिसिंगा सानबो वरीदो इचम चमना मान हेक तमलुबनी यामना थुना अखंब आहिबा अमाइबा तानारगा मसागे लरमनें जौबु ngamdriba thawai ase ingna singna leirum ki tamakta honagani haibana singbo wa kaya se tamlammi aduga thangnaba khuldagi su amaiba koruragani aduga masage thawai sina pendriba ningamdriba matau karam dauna lekai khullasida mana koi pai pai rebna haibana singba khangdoklagani haibagi wa kaya se tamlammi masida nuksirei yamna pakhalami nuksirei mage thopangam na bharlammi is laite nongnaraga sibasibu hekta thawai do bakauraga करी करम दोबन हेक्ता खंगबा याब्राबा मसे ओइरोइदबु वानी मचा नुपासिन हिंलिङै माने करी थबक तौखि करी सत चले हाबदि ममामपा ओइबा मखोइने खंदिने सा थाबगुम थारे मसिदगी कदाइदे करी लेरी कचिन कोयादा थी हुमन कोइ थी थीरे चंगबा यादबा कयामन कोइ चंगचंगले अदुदि मसाना लाइन वरकपा ताबने नत्रने अदुमन वा हरकपदा रजन खुंफम खंगदे तुमलेरमी नुसिरै मसिलसी कंदुना मागे थोपा ngamnaba wa kayam harklami रंजन ताबा ngamlaktre asumna मखोय अनिना वा nganari matam masida sangoi aduke somma manglomda pukhi macha am khane pukhi macha somdani hojik mi kanasu lakpa nate kanasu leiba nate leitum sing aduna pukhi adomda top top tabagi makhol kaya ama hauna taraklami makhol sing adu ahana matamadi मखोय अनिना taramde adubu kona thangda makhol asina dum kan khalapudagidi रंजन हाना करीनो नखोई ममांगी पुखी सोंद मखोल मताइना नुसिरैसु वांगलमदु चप लेप्तुना मनाकों थांगतुना तारामी मतम मसिदा पुखी सोंद तुप तुप लावबगी मखोल कयासे तारकलमी मखोल सिताबदि नुसिरै मसासे पाखले करी मखोन सिबो येंसिलाव हदुना मखोय अनि चलकलमी चलक मतम मसिदा याम नगलब मतवसे मखोय अनि उबनी मतम मसे नुमित नुंग मतमनी मी कनासु लाकनदे मी कनासु सनबसु नते पुखरी सिदा लैतुम नुंग पाइरप करीमत उदे अदबु पुखरी सिदा लैतुम नुंग ताखिबगी दुम लाव मखोलसे अदुमक ताररी अदु इसिंग सिंगसे लेंगमी मसिगी लेंगबगी मतवसी उबदति तसेनम रंजन यामन किरमी अदुगु नुक्सिरैसु मसिबु उबदा इमा लाउदन मासे कबलमी पुखरी सिग मनाक्त मखोय अनि कुइना लेबंग लमदे यामथुना मखोय अनि से
ꯈꯣꯡꯂꯩ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯩ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯁꯤꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯂꯝꯃꯤ ꯅꯨꯡꯁꯤꯔꯩ ꯀꯤꯕꯅ ꯃꯁꯥ ꯅꯤꯛꯂꯦ ꯔꯟꯖꯟꯗ ꯃꯥꯅ ꯍꯪꯉꯤ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯔꯟꯖꯟꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ ꯅꯨꯡꯁꯤꯔꯩ ꯑꯩ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯃꯇ ꯈꯪꯗꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯩ ꯀꯤꯕꯅꯤꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯣꯕ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯟꯖꯟꯅ ꯍꯥꯏ ꯉꯥꯟꯕꯗꯤ ꯉꯥꯜꯂꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯔꯝꯃꯣ ꯑꯩꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩꯁꯨ ꯇꯜꯂꯤ ꯅꯪ ꯊꯪꯅꯕ ꯌꯨꯝꯗ ꯂꯩꯔꯨꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯈꯣꯡꯂꯩ ꯌꯥꯡꯅ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯔꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯃꯥꯅ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯔꯟꯖꯟꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯛꯂꯝꯃꯤ ꯔꯟꯖꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯃꯆꯤꯟꯗꯒꯤꯁꯨ ꯃꯥꯅ ꯁꯣꯜꯂꯤ ꯏꯇꯥꯎꯗꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯉꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯒꯤ ꯊꯋꯥꯏꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯅꯣ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗꯦ ꯑꯩꯅ ꯄꯨꯜꯂꯛꯄ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯈꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯁꯨ ꯅꯪꯅꯤ ꯍꯣꯏ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯇꯪꯗꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯁꯤꯒꯗꯤ ꯃꯔꯤ ꯀꯔꯤꯃꯇ ꯂꯩꯅꯗꯦ ꯅꯪꯅ ꯅꯣꯡꯃ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯀꯥꯎꯗꯦ ꯅꯈꯣꯏꯒꯗꯤ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯅꯨꯡꯁꯤꯔꯩꯕꯨ ꯅꯪꯅ ꯅꯆꯟꯗꯧꯅ ꯈꯟꯕ ꯅꯨꯡꯁꯤꯔꯩꯒꯤ ꯂꯝ ꯍꯦꯜꯂꯛꯄ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯇꯝꯂꯛꯈꯤꯕꯗꯣ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯔꯩꯅ ꯃꯃꯥꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯃꯥꯅ ꯅꯨꯄꯥ ꯎꯅꯔꯝꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯝꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯩꯕꯨ ꯏꯆꯟꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯇꯝꯈꯤ ꯋꯥ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯃꯉꯣꯟꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯅꯗ꯭ꯔꯤꯉꯩ ꯐꯖꯅ ꯈꯪꯅꯗ꯭ꯔꯤꯉꯩ ꯅꯪꯗꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯎꯈꯤ ꯑꯩ ꯅꯪꯕꯨ ꯊꯦꯡꯅꯈꯤ ꯅꯪꯒꯤ ꯅꯁꯥꯗ ꯂꯥꯏ ꯆꯪꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯅꯁꯥꯗ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯜꯂꯛꯈꯤꯕ ꯀꯌꯥꯗꯣ ꯑꯩ ꯀꯥꯎꯗꯦꯅꯦ ꯏꯇꯥꯎꯗꯤꯕ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯋꯥꯍꯜꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯤꯍꯜꯂꯤꯕ ꯄꯦꯟꯖꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯃꯊꯤ ꯐꯣꯡꯕ ꯇꯝꯅꯕ ꯀꯔꯤꯒꯨꯝꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯞꯄꯤ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯏ ꯍꯥꯏꯕ ꯃꯤ ꯐꯥꯎꯕ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯉꯝꯅꯗꯕ ꯑꯀꯤꯕꯒꯤ ꯋꯥ ꯀꯌꯥ ꯑꯁꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌా ꯑꯃ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯖꯅ ꯇꯥꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤꯕꯅꯤ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥꯁꯤꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃꯈꯛ ꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯂꯣꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯃꯥꯅ ꯂꯨꯅ ꯈꯟꯖꯕ ꯃꯥꯅ ꯑꯣꯖꯥ ꯀꯧꯖꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩ ꯑꯃꯥꯏꯕꯁꯤꯒ ꯃꯥꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯕꯅꯤ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥ ꯑꯁꯤꯒ ꯑꯃꯥꯏꯕꯗꯨꯒ ꯋꯥ ꯇꯥꯟꯅꯕꯅꯤ ꯅꯨꯡꯁꯤꯔꯩ ꯃꯃꯥꯁꯦ ꯉꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯈꯪꯅꯗꯕꯅꯤ ꯃꯍꯥꯛꯁꯦ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕꯤꯅꯤ ꯀꯅꯥꯃꯠꯇꯅ ꯃꯥꯁꯦ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯗꯤꯄꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯟꯅꯩ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯅ ꯇꯝꯅꯔꯤꯕ ꯃꯊꯤ ꯐꯣꯡꯂꯤꯕ ꯀꯌꯥ ꯑꯁꯤ ꯅꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤꯅ ꯃꯪ ꯍꯥꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯒ ꯇꯥꯟꯅꯔꯒ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤ ꯀꯧꯔꯒ ꯀꯗꯥꯏꯗꯅꯣꯃ ꯊꯝꯈꯤꯅꯕ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯟꯖꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯐꯛꯂꯥꯡꯒꯤ ꯋꯥꯡꯕꯔꯣꯝꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄ ꯆꯦꯟꯕ
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯜꯂꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯜꯂꯣ ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯜꯂꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯧꯖꯤꯛꯀꯤ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯥꯕꯅꯤ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯥꯅ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯇꯣꯔꯆꯂꯥꯏꯠ ꯃꯆꯥ ꯑꯃꯗꯤ ꯁꯨꯡꯊꯥ ꯊꯥꯕ ꯅꯠꯇꯦ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯇꯨꯝꯊꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯑꯁꯨꯝꯅ ꯃꯪ ꯍꯥꯁꯤꯗ ꯃꯥꯕꯨ ꯇꯣꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯔꯟꯖꯟꯁꯦ ꯍꯧꯒꯠꯂꯦ꯫ ꯃꯃꯥꯈꯣꯏ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯈꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯗꯕ ꯃꯃꯥꯟꯅꯕꯁꯤꯅ ꯃꯪꯂꯥꯟꯅ ꯊꯋꯥꯏ ꯀꯔꯤ ꯂꯥꯛꯂꯤꯕ ꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯔꯛꯄꯗꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯟꯖꯟ ꯍꯧꯒꯠꯂꯦ꯫ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯁꯤꯗ ꯆꯅꯝ ꯃꯔꯨ ꯑꯃꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯔꯟꯖꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯈ꯭ꯔꯦ꯫ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯀꯅꯥꯃꯠꯇ ꯎꯗꯦ꯫ ꯃꯇꯣꯝꯗ ꯊꯣꯛꯄꯗꯤ ꯀꯤꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯥꯝꯃꯗꯣ ꯃꯥꯅ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯝꯃꯗꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯝꯃꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯝꯃ ꯍꯥꯏꯗꯨꯅ ꯔꯟꯖꯟꯅ ꯇꯣꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯝꯃꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯕ ꯃꯇꯝꯗꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯀꯥꯈꯠꯂꯤ ꯔꯟꯖꯟꯅ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯊꯤꯟꯗꯨꯅ ꯃꯥꯅ ꯀꯧꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯉꯥꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈꯤꯕꯗꯒꯤ ꯊꯣꯡꯖꯤꯟꯗ ꯍꯥꯏꯐꯦꯠ ꯀꯥꯟꯁꯤꯟꯗꯨꯅ ꯃꯥꯃꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯝꯃꯗꯨ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯂꯩꯇꯦꯅꯦ, ꯀꯗꯣꯝ ꯊꯣꯛꯈꯤꯕꯅꯣꯅꯦ? ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯈꯔ ꯐꯤꯡꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟ ꯃꯆꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯤ꯫ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯃꯥꯏꯀꯩ ꯑꯇꯩꯗ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯝꯃꯁꯨ ꯂꯩꯇꯦ꯫ ꯃꯥꯝꯃꯗꯨꯕꯨ ꯊꯣꯛꯈꯤꯕ꯭ꯔꯥꯅꯦ? ꯔꯟꯖꯟ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯝꯃꯗꯨ ꯎꯗ꯭ꯔꯕꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯍꯦꯛ ꯊꯥꯡꯂꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯔꯟꯖꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯔꯟꯖꯟꯗꯨ ꯈꯣꯡꯀꯥꯞ ꯑꯃꯗꯤ ꯊꯥꯡꯂꯝꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯌꯦꯠꯇꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯔꯔꯤ ꯑꯗꯨꯒ ꯑꯣꯏꯗꯅ ꯂꯥꯇꯦꯟ ꯊꯧꯃꯩ ꯃꯆꯥ ꯑꯃꯁꯨ ꯃꯥꯅ ꯄꯥꯏꯔꯔꯤ꯫ ꯃꯥꯝꯃꯗꯨ ꯎꯕꯗ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯆꯥꯎꯊꯣꯛꯆꯩ꯫ ꯔꯟꯖꯟꯅ ꯃꯥꯝꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯃꯥ, ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯪꯍꯥꯗ ꯏꯃꯥꯟꯅꯕꯗꯣ ꯃꯥꯁꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯔꯨꯔꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯀꯤ ꯃꯥꯝꯃꯗꯨꯅ ꯍꯥꯏ, ꯍꯦ, ꯅꯪꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯁꯤꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯑꯩꯁꯨ ꯇꯨꯝꯊꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯍꯧꯒꯠꯂꯤꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨꯔꯤꯕꯅꯤ꯫ ꯅꯪꯉꯣꯟꯗꯁꯨ ꯐꯥꯎꯕ ꯑꯣꯏꯔꯦ꯫ ꯃꯤ ꯑꯇꯩꯁꯨ ꯐꯥꯎꯕ ꯀꯌా ꯑꯃ ꯌꯥꯎꯔꯝꯒꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯄꯥꯎꯔꯣ ꯇꯝꯃꯨꯁꯦ, ꯀꯔꯤ ꯇꯧꯒꯦ? ꯔꯟꯖꯟꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏ, ꯈꯪꯗꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯔꯦ, ꯃꯤ ꯀꯌꯥ ꯑꯃ ꯀꯤꯍꯜꯂꯔꯦ, ꯋꯥꯍꯜꯂꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯃꯥ, ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯇꯧꯔꯤꯕ꯭ꯔꯥꯅꯦ? ꯃꯥꯝꯃꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯋꯥꯔꯤ ꯈꯔ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦ꯫ ꯁꯦ, ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤ ꯄꯥꯏꯌꯨꯁꯦ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯂꯣꯟꯅ ꯊꯣꯛꯁꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯦ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯔꯒꯗꯕꯅꯤꯀꯣ꯫ ꯁꯦ, ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯥꯏꯌꯨ, ꯏꯕꯥꯅꯤ ꯆꯠꯁꯦ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯐꯅ ꯐꯥꯎꯔꯕꯁꯨ ꯃꯥꯝꯃꯗꯨꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯌꯥꯗꯦ, ꯂꯥꯟ ꯆꯪꯕꯅꯤ ꯈꯜꯂꯣ, ꯂꯥꯎ, ꯏꯕꯥꯅꯤ ꯆꯠꯁꯤ ꯂꯥꯎ, ꯏꯕꯥꯅꯤ ꯊꯣꯛꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯝꯃ ꯑꯃꯗꯤ ꯔꯟꯖꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯛ ꯑꯁꯤꯗ ꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕ ꯗꯤꯄꯛꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯄꯥꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯕ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯁꯦꯡꯅ ꯐꯣꯡꯅ ꯃꯤ ꯑꯃꯅ ꯇꯨꯡ ꯏꯜꯂꯛꯄꯗꯧꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯁꯣꯔꯠ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯀꯤꯖꯕꯅ ꯔꯟꯖꯟꯅ ꯃꯥꯃꯥ, ꯃꯈꯣꯜꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫
ꯃꯥꯃꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯁꯣꯟ ꯁꯣꯟ ꯅꯥꯟꯊꯖꯩ ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯥꯃꯗꯨꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ ꯅꯪꯁꯨ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯗꯦ ꯎꯗꯕꯗꯒꯤ ꯔꯟꯖꯟꯅ ꯍꯥꯏꯔꯝꯃꯤ ꯃꯥꯃ ꯎꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯨꯗꯤ ꯃꯥꯃꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯃꯥꯃꯗꯨꯅ ꯍꯥꯏ ꯇꯥꯏ ꯉꯥꯏꯈꯣꯅꯦ ꯑꯩꯁꯨ ꯆꯠꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯥꯅ ꯁꯣꯟꯖꯔꯤꯕꯅꯤ ꯉꯁꯤꯒꯤ ꯏꯊꯤꯜ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯦꯕ ꯂꯥꯎ ꯃꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯃꯃꯥꯡ ꯂꯩꯔꯛꯂꯣꯝꯗ ꯏꯕꯥꯅꯤ ꯆꯠꯁꯦ ꯅꯪ ꯀꯤꯒꯅꯨꯀꯣ ꯅꯪ ꯃꯥꯃ ꯌꯥꯎꯔꯤ ꯂꯥꯎꯁꯦ ꯅꯪ ꯃꯥꯡ ꯊꯥꯎꯁꯦ ꯅꯪ ꯇꯨꯡ ꯊꯥꯡꯕꯁꯦ ꯏꯀꯤ ꯀꯤꯔ ꯃꯥꯜꯂꯦ ꯃꯥꯡ ꯊꯥꯡꯉꯨ ꯍꯥꯏꯕꯁꯨ ꯔꯟꯖꯟ ꯑꯁꯦ ꯊꯥꯅꯤꯡꯂꯝꯗꯦ ꯃꯥꯃ ꯄꯔꯦꯡ ꯑꯣꯏꯅ ꯆꯠꯁꯦ ꯑꯩ ꯈꯨꯠꯁꯤꯅ ꯃꯥꯃꯒꯤ ꯈꯨꯠ ꯅꯥꯀꯟ ꯅꯥꯝꯃꯗ ꯀꯣꯟꯖꯒꯦ ꯑꯗꯨꯒ ꯆꯠꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯄꯛ ꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯃꯄꯥꯁꯤꯗ ꯃꯈꯣꯏꯁꯦ ꯆꯞ ꯂꯦꯞꯄꯤ ꯂꯦꯞꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯃꯩꯉꯥꯜ ꯑꯃꯅꯤ ꯎꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯩꯉꯥꯜ ꯑꯁꯤ ꯎꯕꯗꯒꯤ ꯃꯥꯃꯁꯤꯅ ꯍꯦ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯔꯟꯖꯟꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯑꯃꯗ ꯄꯥꯛꯊꯈ꯭ꯔꯦ ꯔꯟꯖꯟꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯥꯗ ꯃꯩꯉꯥꯜ ꯑꯃ ꯑꯗꯨꯒ ꯃꯤ ꯃꯥꯟꯕ ꯃꯃꯤ ꯑꯃꯅꯤꯁꯨ ꯎꯗꯕ꯭ꯔꯥ ꯃꯃꯤ ꯈꯔ ꯇꯥꯔꯤꯕꯁꯦ ꯎꯗꯕ꯭ꯔꯥꯅꯦ ꯔꯟꯖꯟ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯎꯏ ꯎꯏ ꯃꯥꯃ ꯂꯩꯌꯦ ꯃꯁꯤꯗꯒꯤ ꯃꯥꯃꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯄꯥꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯇꯥꯎ ꯗꯤꯄꯛ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡ ꯃꯥꯅꯤ ꯃꯥꯃ ꯃꯈꯣꯏ ꯃꯄꯥ ꯑꯗꯨ ꯑꯣꯏꯒꯅꯤ ꯃꯈꯣꯏꯒꯤꯁꯤꯕꯨ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ꯭ꯔꯥ ꯃꯥꯃ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯃꯥꯜꯂꯦ ꯑꯣ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯃꯪꯗ ꯍꯥꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯣ ꯑꯣ ꯃꯈꯣꯏꯁꯦ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯅꯪꯕꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯔꯟꯖꯟ ꯀꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯟꯖꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯥꯃ ꯑꯩ ꯌꯦꯡꯕꯗꯤ ꯉꯝꯃꯣꯏꯕꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯃꯥꯃꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯌꯦꯡꯒꯅꯨ ꯑꯩ ꯌꯦꯡꯒꯦ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯒꯦꯔꯥ ꯑꯩ ꯆꯪꯒꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯔꯟꯖꯟꯁꯨ ꯂꯩꯍꯧꯕ ꯀꯤꯔꯝꯃꯤ ꯃꯥꯃ ꯑꯩꯁꯨ ꯂꯥꯛꯈꯤ ꯑꯩꯈꯣꯏꯕꯨ ꯆꯪꯕꯗ ꯌꯦꯡꯕꯗ ꯀꯔꯤꯅꯤ ꯍꯥꯏꯔꯒ ꯆꯪꯒꯗꯣꯔꯤꯕꯅꯣ ꯃꯥꯃꯗꯨꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯁꯦ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯪ ꯍꯥꯗ ꯑꯀꯤꯕ ꯌꯥꯝ ꯎꯔꯛꯄꯗꯒꯤ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕꯁꯤ ꯎꯕꯗ ꯆꯪꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯝꯁꯤ ꯂꯥꯎ ꯂꯥꯎ ꯇꯨꯡꯒꯤ ꯂꯥꯎ ꯑꯁꯨꯝꯅ ꯃꯥꯃꯗꯨꯒ ꯔꯟꯖꯟꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯃꯛꯇꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯅ ꯀꯧꯔꯨꯔꯤꯕ ꯑꯃꯥꯏꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡꯅꯤ ꯑꯁꯨꯝꯅ ꯃꯩꯉꯥꯜ ꯑꯃ ꯊꯥꯟꯗꯨꯅ ꯃꯤ ꯑꯅꯤ ꯆꯪꯂꯛꯄꯒꯤ ꯁꯥꯎꯝ ꯑꯁꯤ ꯐꯪꯕ ꯃꯈꯣꯏꯅ ꯃꯃꯤ ꯑꯁꯤ ꯈꯔ ꯈꯔ ꯎꯔꯛꯄꯗꯒꯤꯗꯤ ꯃꯤ ꯂꯥꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯃꯤ ꯂꯥꯛꯑꯦ ꯑꯁꯣꯝꯗ ꯂꯣꯠꯁꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯕꯅꯤನ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯂꯣꯠꯅꯕ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯩꯉꯥꯜ ꯈꯔꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯤꯕ ꯄꯣꯠꯆꯩ ꯈꯔ ꯃꯤꯇꯝ ꯈꯔ ꯁꯥꯔꯤꯕꯁꯦ ꯗꯤꯄꯛꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯎꯔꯛꯂꯝꯃꯤ ꯎꯕꯗꯒꯤ ꯃꯄꯥ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯡꯒ ꯔꯟꯖꯟꯒ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯆꯠꯂꯅꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯁꯣꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯝꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯁꯥꯐꯣꯡꯂꯛꯈꯤ ꯃꯃꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯐꯥꯎꯗꯣꯔꯛꯄꯅꯤ ꯔꯟꯖꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯎꯔꯛꯄꯅꯤ ꯃꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯔꯟꯖꯟꯁꯤꯗꯤ ꯀꯤꯕꯅ ꯃꯁꯥꯁꯤ ꯅꯤꯛꯈꯤꯔꯝꯃꯤ ꯃꯥꯃ 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 ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯥꯃꯁꯤꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯥꯃꯗꯁꯨ ꯊꯣꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯃꯥꯡꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯟꯖꯟꯁꯦ ꯃꯥꯃꯗ ꯀꯣꯜꯂꯝꯕꯗꯒꯤ ꯀꯗꯣꯝꯗꯅ ꯈꯪꯗ ꯃꯥꯏꯀꯩ ꯂꯥꯏ ꯈꯪꯗꯅ ꯃꯥꯁꯦ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯂꯥꯎꯗꯨꯅ ꯃꯁꯤꯗꯒꯤ ꯃꯥꯃꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯏꯄꯥ ꯄꯥꯈꯠꯄꯒꯤ ꯀꯔꯤ ꯃꯁꯥꯗ ꯃꯁꯥꯕు ꯅꯥꯟꯊꯖꯕꯁꯨ ꯉꯝꯖꯗꯅ ꯃꯍꯥꯛꯁꯨ ꯅꯥꯀꯜ ꯑꯃꯗ ꯇꯨꯈꯤꯕꯅꯤ ꯔꯟꯖꯟꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯁꯦ ꯀꯗꯣꯝꯗ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯩꯍꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯪꯒꯣꯏ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯥ ꯕꯔꯥ ꯑꯣꯏꯔꯤꯕ ꯃꯗꯨꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝꯂꯣꯝꯗ ꯃꯥꯁꯦ ꯄꯥꯈꯠꯅ ꯃꯥꯁꯦ ꯅꯤꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ
ꯑꯗꯨꯋꯥꯏꯒꯤ ꯃꯔꯝ ꯑꯗꯨꯋꯥꯏꯗ ꯃꯥꯁꯦ ꯂꯨꯝꯗꯒꯤ ꯍꯦꯛꯇ ꯄꯥꯛꯊꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯂꯥꯎꯕꯁꯨ ꯉꯝꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯏꯃꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯀꯤꯅ ꯀꯤꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯔꯦ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯂꯥꯎꯔꯛꯄꯅꯤ꯫ ꯃꯥꯁꯦ ꯀꯞꯈꯠꯂꯛꯄꯅꯤ꯫ ꯃꯥꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯨꯝꯂꯝꯕ ꯑꯃꯥꯏꯕꯗꯨꯒ ꯅꯨꯡꯁꯤꯔꯦꯒꯤ ꯃꯃꯥꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯗ ꯉꯥꯛꯇ ꯂꯩꯕꯤꯔꯝꯕ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯏꯆꯥꯅꯨꯄꯤꯁꯤ ꯀꯤꯔ ꯃꯥꯜꯂꯦ, ꯃꯅꯥꯛꯇ ꯉꯥꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯞꯂꯤꯕ ꯂꯥꯎꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯥꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯃꯥꯅ ꯊꯦꯝꯃꯤ꯫ ꯃꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯆꯥꯗ ꯅꯥꯟꯊꯕꯤꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤ꯫ ꯔꯟꯖꯟꯁꯨ ꯂꯨꯝꯗꯨꯅ ꯃꯥꯁꯨ ꯑꯀꯤꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯥꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯇꯥꯔꯨꯕꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯊꯦꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯔꯤ, ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯐꯠꯇꯕ ꯃꯍꯤꯛ ꯑꯗꯣ, ꯅꯪꯕꯨ ꯐꯠꯇꯕ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯀꯌా ꯑꯃ ꯌꯦꯡꯕ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯃꯥꯅꯁꯨ ꯍꯥꯠꯈ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ? ꯃꯥꯗꯣ ꯏꯃꯥꯅ ꯃꯥꯡꯍꯜꯂꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯥꯗꯣ ꯆꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯀꯞꯀꯅꯨ ꯍꯥꯏꯔꯕꯁꯨ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯀꯞꯊꯣꯔꯛꯏ꯫ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯞꯄꯤ꯫ ꯀꯞꯅ ꯃꯃꯥꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯔꯤ꯫ ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯝꯊꯔꯤꯉꯩ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯠꯂꯕꯗꯤ ꯑꯩꯕꯨꯁꯨ ꯍꯥꯠꯀꯅꯤ, ꯑꯩꯕꯨꯁꯨ ꯄꯨꯅꯤ ꯍꯥꯏ ꯏꯃꯥ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯃꯥꯅ ꯍꯥꯏ, ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯥꯅ ꯅꯪꯕꯨ ꯄꯨꯕ ꯃꯇꯤꯛ ꯂꯥꯅꯩ꯫ ꯂꯥꯛꯁꯅꯨ, ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯏꯃꯥꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯀꯤꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯏꯃꯥ, ꯃꯇꯝ ꯀꯨꯏꯅ ꯏꯃꯥꯗ ꯑꯩꯅ ꯋꯥ ꯂꯣꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯍꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯂꯣꯠꯆꯔꯛꯄ ꯋꯥꯁꯤꯃꯇꯪꯗꯤ ꯏꯃꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯃꯥꯅ ꯃꯃꯥꯗ ꯋꯥ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯏꯆꯥꯒꯤ ꯋꯥꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯇꯝꯃꯨꯁꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏ, ꯏꯃꯥ, ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯄꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯃꯍꯤꯛ ꯅꯠꯇꯦ, ꯃꯍꯥꯛ ꯐꯠꯇꯕ ꯅꯠꯇꯦ꯫ ꯑꯩꯅ ꯏꯃꯥꯕꯨ ꯀꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯕꯅ ꯑꯩꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈꯤꯕꯅꯤ ꯏꯃꯥ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯃꯥꯅ ꯌꯦꯡꯕ, ꯑꯗꯨꯒ ꯑꯩꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯀꯌా ꯑꯃ ꯃꯥꯅ ꯌꯦꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯃꯥ꯫ ꯅꯆꯥ ꯑꯩꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯩꯅ ꯅꯨꯄꯥ ꯈꯪꯅꯕ, ꯑꯩꯅ ꯐꯖꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯉꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯒꯅꯨ, ꯍꯌꯦꯡ ꯃꯤꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯒꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯟꯖꯟꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯈꯔ ꯉꯥꯡꯅꯕ ꯃꯥꯅ ꯄꯥꯎ ꯇꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ, ꯑꯩꯅ ꯏꯃꯥꯗ ꯄꯥꯎ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯃꯥꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯩ, ꯑꯩꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯉꯤ꯫ ꯑꯩꯅ ꯏꯔꯨꯖꯕ, ꯑꯩꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯇꯝꯁꯤꯟꯈꯤꯕꯅꯤ꯫ ꯔꯟꯖꯟꯗꯁꯨ ꯑꯩꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ ꯀꯌꯥ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯑꯗꯨꯅ ꯏꯃꯥꯅ ꯁꯥꯎꯕ ꯍꯦꯟꯈꯤꯕꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯃꯗꯨꯗ ꯂꯧꯍꯜꯂꯒꯦ ꯈꯜꯂꯒ ꯏꯃꯥꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯃꯤꯡꯊꯣꯟꯗ ꯅꯠꯇꯅ ꯂꯥꯏꯌꯣꯛꯅꯗꯨꯅ ꯆꯪꯍꯩꯗꯕꯗ ꯆꯪꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨꯗꯤ ꯂꯩꯔꯝꯂꯦꯅ ꯊꯥꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ,
Dipakto maral di karimata laitbani. Nasa ay nalanmani. Nasa ay nalanmani. Masinani ay nagtumba sa abiyadana ay niyam na wariba. Ay mang hadaban tatana ola diba. Ima. Nasa ay naloy na soybang aktin ni ma. Ay naloy na soybang eh. Asumna, benda ba kaya siya putok na mana mamada watam eh. Hojikti, paglang ito yung mapalom da. Tara riba Ranjan Chu, wari ko ti mo singa daloy na kalalami. Masiti Ranjan Chu, sauning mo na masapong niklaban eh. Ranjan na natana, wari yase, nasay ki Ranjan na lang na kiba mama ito na su, tarami. Mama si Hana, sing nabi yamalay krabani, adubo, asumba asyang base, magi machin na haidok panungay tapatagi, karigo makara tigalage, karigo makara ngay nagi hado na su mahang na matam ko na ngaraliban eh. Asumna, makoy ani na wari singa se, loy na tarabada mama aduna hana hojiki nuksida khoi yumgi thonga se hana ko khara kun thilapani Ranjan Chu thonga se ko khaiba thin mi yawrore mama macha ani khangpe khangi thonga do nam khaira i adu chala i Ranjan amadi mamu na shauduna ngasi dina khoi gnu bi shurbani matam asukui base na khoi gnu bi asibu ngarek pani matam asukui base na khoi bu shalak pani haduna mama sina chu wayam harlame matam sin nuksire amadi mama do ngakpana kaino matokre Rajanti mamanaba laikidabadagi tabak khudimuk senaribase nushire hariba nupi sing mama sigana loina oire habsi khangbadagi Ranjana lekai gi mission tananaba lekai mihat phare hadana kanna laropani Mashidagi nung paiduna makhoi lerek aduda yungliba posamata phawba kanna khingmani ngasai gi lai khurumai lerba amaibududi madi hotana sian khrabani asumna kangsi kanna khilakpa Yumjung mission lona thuruk na bamatamdi maigay ashonda pun yopsina kre maigay ashonda pun na thunare thunglabadagi amanasu karino hadina wahang na rakpadagi ngasai maiba oiriba mama aduna wari khuti masing ase makhuna ngasai hakiba tamkiba khuti masing ase loina haraklami liraklami aduga matam kuina mana sinarakpa mama samaksu ahib amai mo oiramba aduga mana matam kuina shikriba tipak hariba nupasi ki matangna thigalakpa wari khudima aduga nushrig mama sina amai bi phatabi mo oiraga mana saklotuna lakpa amadi basanopi ki ijat kanaba ki tamakta maral ke sulai traba tipakpu asumna awapamna tahan ki wari khudima singase miyamna sabak phaktuna dirammi Ranjana sumateng pang lirammi masigi wari siga senga parmana mama macha ani na hojik numidang chana matamda loina khanglabani tarabani haduna wari singase lekai miyam tanab talami Dipaki mama hoi mapa hoisu paus tarabani masidagi chawbuna mai horbani kana leitre lam laktuna barada leibani khandru minuksu utuna makhoibu mayamagi inkolgi sangoi sida barada lehankibani kaisum khangjadraba ijam chamjaba pakhang macha asibu makhoigi asoiba kharagi damakta asoiba du ngakna bu damakta lai thajinduna ngahol macha bu hatkiba aduga Fattaba wa kaya am sutam chin ba haibani singba wa kaya chinik shilakpada Dipaki mama ga paga lepum khangkidabani mama nu chilaklaga ngasai gi amai bi oiribi nushiri mama su masam phorami adugu nushiri bisu masam phorami lairiba lekai gi mission thoroktuna mama macha ani phorami aduga amusu Ranjana madi mama na makha taduna makhoina thawai mirel lase mafam masiti gi mangkhinaba amadi makhoi gi asoiba singsi khangdra bidamakta Dipak khoi gi thongal maktada mitam shadana thawai sib kokthokduna manghan makhoina khonabagi wari kaya chilona talami asumna kanana chumlibano kanana lalibano haibna singba wari khudima singase loina khanglaba tungnadi mama macha ani se maru kokadabani mi pachi manghanba mi bu hatma makhoidi lamasiru leibiyaroi aduga thangnaba khulchingnachu makhoibu leibagi ayap biroidabani hadina mama macha ani sibu khongoina rammi aduga mama macha ani sibu tanthokirami mathangi numita mama haribu nupa asina ngasai gi thawai mi relase mana kaukre aduga magi mathomangam kudimu singase loina losinaba man honarami mama se sathina haiba maibani mana phongdoktabani mana tathoktabani Ranjana mama gi manakta leptuna magi thabak kudimak sida mateng pangnari hojiti Dipak gi thawai asina taibang miram lachibu thadokduna Lairam lam chalam daigi matam mase yaurare Pisak pilingai gi marup loi chak pukham amatara chaminarakpa Dipak magi saktam mase mami shamena thoroklare aduga mama amadi Ranjan gi mangda mana mapi ira chenduna leplare
hainingba wa kaya ama haibsu ngamda kapatana saruk odina Dipakna thawai shakna mamanaba amadi mamadi yengi makut ani lonaduna mahak chatlage habigi matau mutarami Rajana hai itaw nangi achumba aseng masing adu khangdabana nangni hilingi matam khrada phawba aina nangbu warauki aina nangbu shauki adu ngasidi nahaki achumba aseng mathamoy se khanglaba matam dadi itaw aina nangondi yamna lale aigi mitti piye se khamba ngamdre itaw nangi na taw nangam te ngakpiyo aigi pusida aina khwadi thajaba aigi achat marupto nahaktani nangi thamoy shengba nangi icham cham mana tawdi aina pusi kaw ngamoy phatab mahikti makhoine makhoidi ngasi lamdam si thadoktuna labna chakre makhoi tan thokhrabani maru koktuna makhoi khungoi nakrabani itaw lairam lenda ing china potharak layuko taibong mi mapu asida nangna pusi sangni hingkitrabasu nahak soidnabaki taibong mapok thalakho asumba asengba tawjaba nahakti taibong miram lenda amukhana soidnabaki lakpasu osh nahak namba khatana taibong miral lawsida asumba asengba kharasu torakho taw nangina taun lanki khudimasi do amukta ngakpiyuni haduna ranjanna pendaba kaya adulona khurumjarami mama hoi mapa hoi di makhona cholba ngali khudimasi se yengmutna yengli pangkaptani kapliba ubnate ma maduna su mag mathau mangam sin phajana cholbi ra butungta ichai bingo dipa lairam lenda ingna chigna paluro ingna chigna leiruro laikai khulase nangina sana naw ngaktani khanduna mafum asida thawai mirel oirban hangna tum leiba tarabdi aki tujum kaya polgani nahak soidana baki taibang migi marakta amukhana laktuna taibagi ko mayese yaurko taibang seba torko nak nungaina chaluko hadana ma maduna su ma balaram lena thana phonari pamit ira chelaga karisu maral laitana maral phangdun mahakti nganna punchi thadokhraba dipa mamanaba mama mapa amadi amaibada makut hairamdaga mahak bapum si thadokna chalagi hadana mahak chatkirami maral laijadraba ipang pangjaba pakhang macha ase asumna lamakhangda pusi mangki adubu aranbabu kayam kuna napsilaga thamngamgani nongma nataga nongmadi aranbana achumba charabasu achumba habsidi atuma khanglakpa tabani achumba khanglaba matamadi nushiragi mama macha ase ngasidi miyamna khungoi nakhre khulachida leibi yakidre makhona chakraba tung dipaki thawai mi lasina lairam lenda ingna china chakraba tung dadi laikai khulachida tamdaramba aki tujung phoramba numidangi matamda pakhanaramba kaya ado ngasidi kaisum laikide asumna ingna china laikai chichu adumon laiki mama ampa ni di machanu pa na sumna lama khangda migi phattaba thoinsina hatkibisida karigum diningam dum phawi makhoina phawriba sigum magluna pulakhiba rajatsu karigum matamda mamana bising punba khangde karigum thaba matawbu khangde hektam nishila i kawba ngamde dipak ase dipak punishila khudingi mahagna atiya thakti yankhalle yakhaluka matamda thawan bicha kumba amana irang langna mani yakhatuna mapi hek taba khudingi nganthorpugum uri mase ranjanna karigum khalle aigi maruk thawai ni haduna masibu hek urabadi ranjan magi awaba singa se loina kawi hadana khanjari asumna warina chona pujarapa pakhang macha amagi wari matang se lochinjare mayambo aroibada dan khumana amukana khurumjari